MSTV mieng tabiriba singbu nomaithang kajal devina khurumjari haujen unthilba pau pijari macha tuition lawa chakhraga masak khangdaba singna phakibadagi ngasi phawba thiba khangdana lairiba hawba marak chungtham laikai akoijam angobu tekta kaidana thadopiro haina Imphal East ki Bamwang Kampugi miyamna marilena basingda appeal tarokli loinana mi amabu pharaga mari makhong khanghandana thambagi mayokta ngasi Bamwang Kampu khabamda wakat mifam phamduna protest tawkhre Bamwang Kampu Women Welfare Association amasung Jingtam Social Workers Union Club na sinduna chathakiba wakat mifam aduda saru yakibi maira paibi amana haikibada angau hariba miyoi asi haukiba September 13 da Imphal West District ki Uripokta macha tuition lawa chakhibadagi thiba khangdana lairibani numit kuni helaba fawba imung manungda mari makong amata khangandana thamnibasi yaningde kari maramgi mahapu pharibano haibadu marilena basingna sengdopiu loinana imung manunggi awawa yengduna mahapu tekta kaidana thadopirau loinana lengaknasu asigumba miyoi ama mangkhraga ngasi fawba mari makong puthokta asi yaningde haiki अथुब मतमदा मागी मरान कई लेगे हाइबा खै खंगजेनिंगी लोइना मचा मसु इमु मनु मागी नुपि अंगांग पुनु मक्सिगी गेंगा अथुब मतमदा टेक्ता काइदना थादोपिबा अमदि सोइदन गाम थादोपिबा पामी अदुगी मथक्तसु अखोगी बामुंग कंपु ngasi famjariबasi mahaksi अखोगी लमदम जिगी निंगोने अदना मागी मपुरबगसु मतम सांग नमस लेरमी अदना मागी मतेंग पांगबा अखोई अवाबा शेयर तौजरगा हाइबा धरना से सिंजबनी मरम मदुना अथुब मतमदा मागी मरान कइनो कइ मंगिदता फाबिबनो अथुब मतमदा टेक्ता कायदना थादोपिदुना मचा मसु योगनबा अथुमतमदा थादोपा पामजै हाइबा वाफमदिगा लोइनना ngasi wakat mifamase khona sinjal langjaduna famjaba Sugunu AC dagi mikhal anirak mai paktuna minister fawa oramlaba mayangna bambabuna laikidabagi chahi 13 suba ningsing tharom ngasi pangthokre tharom adu M Babu Singh Memorial Trust na sinduna kaksing khunau hizam angom lekai da pangthokibani tharom adu da trust ke secretary KS Sanayama trust ke member N Malay KS Kalachan amadi BJP Sugunu mandal gi president A Ibutombi yauna maru eba miyoi kayana saru yaki tharom adu da saru yakiba Miyamna laikhidraba ex-minister asigi photo da laikatuna ikai khumnaba utki tharomgi wangang loi singna laikhidraba lu chingba shina sugunu AC amadi Manipur khunai da lawramba tongan ba thodang singbo nahauna nisinduna singthanangki panba yabadi laikhidraba ex-minister Babu asi sugunu AC dagi mikhal anirak mai paktuna ahan batamda IFCD Art and Culture aduga anishu batamda na Family Welfare amadi kadagi minister oiramkhibani All Kanglipcha Apunba Loop Akalgi Ahan Bamapo Kumangi Thauram Manipur Press Club Ki Thangjing Holda Social Activist Dr. Kiran Yemdrenbam Akalgi President Ranjan Angamba Unalgi President Joyshri Amadi UALNL Gi President SS Moduvalana President Member Singh Oina Saru Yaduna Pangthokre Tharam aduga marilena na akalgi president Ranjan Angambana phongdorakpada Manipurda thokliba lan asina maram oiduna hangduna lairiba labuk sing hangandana thamnaba hotnasi hangduna lairiba labuk singda loop asina koina chatuna lawlok nabagi matam loiraba matung lafom sing aduda tongan ba manama sing thaduna chunjakta mipan tangdana ba hotnari miyamna shumasida sawaipiu loop asi apunba khunai amadi longmi sinmi punna chakhot minanabagi pandamda haudokibani lamyan ba iraba ki thambiramba wakhalon singda infam oiduna chachabani chunjakta mipal tangdaba lamdam ama oina ba loop asina angamba thakda hotnagani haina su phongdoki jigi lole na koi hujik ekhoina miyamna lan oidana lan gi manungsida akoi alu bihar lupa ni pan bi alu se akoi alu lupa yang khai pi ga sari akoi sarkar na sumasi mamana se yengsin bidabra masi yengsin bi mathau tare haiba se akoi masi mu haijani media gi thongda ngasi gi onsin de tanja lojara kanda aduna akoi tanamna chicken gi endagi hena maman tangre adu masi praja kenta haida ding si bauta adu tumina mai ngamna ba alu kg yang khai pi ga Chanam kg del pa chahum kun piraga char ga sum leibe se ekoi leithok matam oidre haibe se ekoi organization che thajaba loina na miyam da tashenga anoba inorm hap na ba koi changchen na ba sem thajara haibe se
91 Maitai Langol na Koinba Mafamsingda November amadagi Mayai Kaba Nisha Chaba Yonba Thakpa Amadi Jar Sanaba Pomting Tingle Haina Maitai Langol Welfare Preservation and Protection Committee Advisor Yumnam Nirmal Chana Fongdokre Ngasi Langol Type 3 da Laiba Community Hall da Committee Asina Senduna Pangtokiba Paugi Mifam Amada Wapam Asi Nirmal Chana Fongdok Aduna Hai Langol Hariba Mafam Asi Historical Oiba Mafam Amani Mafam Asi Lamdam Asi Yamna Maru Oiba Mafam Amasu Oi Hadorakpa Carbon Dioxide Chamber Nungsit Kaya Chupsinduna Nungsita Yauba Hu Chamber Kaya Adu Apaba Nungsit Nungsha Ama Ohenbada Achoba Mateng Pangduna Lakliba Mafam Asida Mayai Kaba Nisha Chaba Yonbagi Chang Noma Nomagi Wangkalakpa Asina Thon in Dava Taudo Kaya Thorak Yabagi Chunaba Lady Maram Aduna 91 Maitai Langol na Konba Mafam Singda Lakliba November 1 Dagi Mayai Kaba Nisha Chaba Yonba Amadi Takpa Tinglagani Kanagumba Miyoi Singna Athingba Sigi Mayokta Tabak Tarok Labadi Maduda Thokpa Afafatagi Tekchak Pumba Masa Masana Pujagadabani Hari Ta Mayai Kaba Nisha Yonba Amadi Sizinabase Tingba Horagani Alamasi Apoi Matam Pijari Handaki Laiba November ki tarik ama 1st November se masidagi akoi yam kanna masi enforce tawna 91 Maitai Langol na koli mufam sing sidai sida akoi organization punamaka kusam naraga akoi yam kanna athing bama tawkani masigi athing base thugai biganu masi thugai ragati amukka hena mafam masigi leiriba chinglemba amadi environment da akaiba lapayai haidana akoina 1st November di akoi nisha saba amadi Mayai Kaba Nisha Yonbase yamna akan mong akoi thingagani haidana miyam da ngasi paujin si pijabani. Thank you. Manipur da Laingak Paibada Yauriba MLA Taramapana Delhi da Chatuna Manipur Chief Minister Sindok na Bahotnariba du Tawbiganu Tha Tara Tarat Helaba Manipur gi Irang Asida MLA Taramapana Kari Thaudang Nauki Haina Universal Mothers Organization UMO gi President Moirangthem Sarojini Leimana Hanglakli Ngasi Lamphel da Leiba Organization asigi office da pangthokiba paugi mifam amada wapam asi phongdok laduna Sarojini Leimana hai Manipur da thokliba Tha Tara Tarat helaklaba Irang asigi waroishin ama purakpa ngamdana leiringai choirak asida Manipur gi Laingak Paibada Yauriba MLA Taramapana Delhi da Chatuna Manipur gi Chief Minister Sindoknaba hotnariba asi angakpani lamdam asida Laingak ani thokpa yaroi war on drug ki akanba khongjang lakhatliba border fencing gi matangda achoba thodang lauduna lakpada natana Manipur da NRC chatnagadabani haiduna lauriba Chief Minister Nongthamam Biren Sindoknaba hotnariba simak laibak thibani CM Sindoktuna Manipur da PR thamnaba hotnariba asi topiu Manipur da PR thamduna maitai miyamda awaba pibagi thabak tawgumsi irang asina maram oiduna micham miyam kaya asi ana thokre Miwai kaya mayu makai mai thadokuna hauji lip kem singda changjafam lauduna leiba sida MLA Taramapana asigumba thabak tarokpa si laibak thibani kuki MLA Tarana makoi gi tongan balengak ama pidrabadi santigi wari sanaroi haiduna lauduna leiba asigi mathakta aikoi punna thengnaminabagi mahutta masa gi fam khakdagi khanduna asigumba thabak tawriba si athuba matamda leibak miyam gi khambiduna topiu haina su appeal tarokli kanano Paja miyangi mamang da maduhana so tobiyo open topiyo di da chatlaga wanom da su nangi paja ngatsani noi khoi mi ngatsani ai koi si Manipur ni leibak kai ba yaro ni sten tawriba adugum jati amani asida ma pamdre akoi lokthok achi haina paja miyam da wahang hangpham thoi haifam thoi adu chu hai da Delhi da chatlaga wanom thongnarum tawruba aduna tai hauji mangkoi taraga mapanduna karigumba sarkar asi BNG lokthoi to haiba matamda makoina Anjuman Islami Muasra Kwakta Jamiat Ulama Kwakta All Kwakta Coordinating Committee AKCOC All Kwakta Youth Voluntary Organization AKYBO All Maitai Pangal Youth Association Ampia Maitai Pangal United Voluntary Organization Kwakta Amadi Kwakta Municipal Council na Kusanwana Sinduna Bisnupur District ke Manung Chanba Kwakta da ahanba oina Maulana Singna initiative lauduna Kwakta Municipal Council area Luna na thamna mapandamda tha ani khudingi leptana chathagadaba sisteng bagi thoram haudopa oina nomagi oiba sisteng bagi thoram ama Kwakta da ngasi pangthokre sisteng bagi thoram aduda Anjuma Isla Muasra ki President Maulana Abdul Kalam Nongjai Mayum
Vice President Maulana Sahidur Rahman Kasmi, Sangom Sumbam, General Secretary Maulana Islamuddin, Ifamayum Amadi, Atay Thomising Nasaru Yaduna, Tera Kongsang Bidagi Hauraga Moirang, Turenban Fauba, Tidim Lambigi Nak Eta, Amadi, Kwakta Suriculture Ladiba, Prefabricated House Lip Camp Campus System Bagitaba Pangtoki. Anjuma Islai Moasra, Vice President Maulana Sahidur Rahman Kasmi, Sangom Sumbam Nafondo Kibada, Luna na Tamnaba, Trahigi Celebration Amalakpada, Club Organization Amana, Laikaidu, Sis Sengbana, Lunan ba Oitote Kanduna, Maulana Singna Tanaraga, Kwakta Luna na Tamnaba, Kwakta da Leba, CSO Amadi, Tungan ba Organization Singna, Warep Naduna Kwakta Asi Ta Ani Kudingi, Sis Sengbagi Tabak Pangtok Naba, Masidagi Hotopani. Makata nasu Lunan ba Kwakta Oinaba, Kwakta Gimio Shingna, Desbin Shijin Namagi Hainabi Tamsi, Lunan ba Habisi, Eko Isha Isana Hotna Joraga Oigatabani, Aduna Organization Amadi Kwakta Miyamna Taurang Asida Sawapiu Haiki. Tongal isagi salam isagi lambi soro isagi dukan amasung yum singi mapandai bireba fatauti sing ngasi koina publicity da so yam toina lauzai dustbin season abiu dustbin da thambiu sinna sena bagi lakleba khuding tasu na koina miyam pun mana sojo pin abiu amasung koina anjuman islai muasara jamitolam kwakta amadi kwakta gi CSO mayamna kwakta khungang asigi oina di tha ani khuding gi kwakta bagi oina koi social service camp pangtuk chagani masida sumyamna mateng pangbiyu sojo pinabiyu aina anjuman islai muasara gi vice president amoina aigi makedigi miyang yofam der Universal Friendship Organization UFO gi thabak tharamda matam sangna saru yaduna lakpada natana UFO Imphal East Headquarter number 1 Langthaba Kunja Battalion gi President gi thau supuramba Langthaba Kunja makha lekai dagi lekhidraba mutum ibom chamaitei gi ngasi mangani lehun tamba tharam pangthokre tharam aduga mailena UFO gi members singna lekhidraba mutum ibom chagi mafamda haikat lekat tambaga loinana gan salute pidin ekai khomnaba utkhi nakan amaromda UFO Imphal East Headquarter number 1 Langthabal Battalion gi President oina thau puramba mutum ibom chana lekhidrabada UFO Central Committee maikaidagi su awaba phongdokpaga loinana lekhidrabagi imung manunggi awaba saru yari haina phongdorakli. Ngarang ayukta Marlal Hobani chungnaba singna Borobekra Police Station da attack tawkhiba amadi maitai yum ahum mai thakraba madung ngarang numidang pung 10 makhairom taba dwaida El Samarendra Singh kauba juribam Kamarga gi miyoi amagi Nungkhal Khunda leiba rubber farm gi yum ani amasu maina tumna tharam le hari El Samarendra Singh na ekhoi gi pawmi singda phongrakpada Nungkhal hariba mafam asida mamangdasu maitai gi leiba yum sing loina mai thakrabani aduga mahaki rubber farm tawriba asigi leiriba yum asida Bengali miyoi sing thabak suduna leiribani ngarang numidang khulai matik chana paiba marlon ngangba miyoi nipan lom laklaga yum ani adu mai tharambani haina phongdolakhi Matang asida nungthal gi paw sanok chabalo shinjari mi eng tabiri basingbu amukana khurumjari